ꯃꯌꯥꯝ ꯑꯩꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄ ꯊꯥꯕꯜꯅꯦꯕꯀꯣ ꯉꯁꯤꯁꯦ ꯄꯔꯥꯔꯕꯣꯟꯒꯤ ꯊꯥꯕꯜꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯊꯥꯕꯜꯗꯤ ꯇꯧꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯅꯛꯄ ꯈꯨꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯅꯛꯄꯗꯁꯨ ꯑꯃꯐꯥꯎ ꯇꯧꯗ꯭ꯔꯦꯕ ꯄꯔꯥꯔꯕꯣꯟ ꯈꯔ ꯉꯥꯏꯔꯦꯕꯀꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯕꯜꯁꯦ ꯆꯣꯡ ꯐꯪꯉꯔꯣꯏꯗ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯥꯔꯁ ꯑꯦꯟ ꯂꯥꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯗꯣ ꯄꯔꯥꯔꯕꯣꯟ ꯊꯥꯕꯜꯁꯤꯗ ꯑꯝꯇ ꯆꯠꯂꯨꯔꯁꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯦ ꯑꯗꯣ ꯚꯦꯟ ꯑꯃ ꯔꯤꯖꯥꯞ ꯇꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯒ ꯑꯩꯈꯣꯏ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤꯁꯨ ꯃꯌꯥꯝ ꯆꯠꯀꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯃꯐꯝꯗꯣ ꯌꯧꯔꯒ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯆꯣꯡꯕꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯐꯝꯗꯣ ꯌꯧꯔꯒ ꯎꯠꯆꯔꯛꯑꯒꯦ ꯄꯔꯥꯔꯕꯣꯟ ꯍꯥꯏꯖꯜꯂꯦ ꯍꯧꯖꯤꯛ ꯌꯧꯗꯣꯏꯔꯥ ꯈꯪꯗꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯀꯩꯅꯣ ꯊꯥꯕꯜ ꯍꯧꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯕꯣ ꯑꯩꯈꯣꯏ ꯌꯧꯔꯦ ꯃꯌꯥꯝ ꯌꯦꯡꯈꯠꯂꯛꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯔꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯥꯏꯕꯒꯤ ꯏꯍꯥꯠ ꯇꯨꯃꯥꯔꯣꯂꯦ ꯍꯥꯖꯤꯔ ꯃꯁꯂꯥꯏ ꯄꯥꯔꯇꯤ ꯃꯁꯂꯥꯏꯔꯒ ꯃꯌꯥꯝ ꯆꯣꯡꯕ ꯍꯧꯔꯝꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯅ ꯍꯥꯜꯂ ꯃꯥꯜꯂꯦ ꯃꯌꯥꯝ ꯄꯔꯦꯡ ꯂꯩꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯦ ꯑꯗꯣ ꯑꯩ ꯈꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝ ꯇꯧꯔꯒ ꯆꯦꯟꯈꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯅꯣꯏ ꯂꯥꯛꯑꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯁꯂꯥꯏꯁꯦ ꯑꯅꯤꯈꯛ ꯂꯩꯔꯝꯖꯧ ꯃꯣꯏꯅ ꯃꯀꯣꯛ ꯆꯤꯡꯉ ꯂꯩꯔꯝꯃꯦꯕ ꯃꯧꯅꯤ ꯆꯣꯡꯁꯦ
Yo, sana sumia. Sana so. Kanano mama maning nalumi ko. Hindi hauri ka na. Chị Julia, second thằng bà. Jadi bawa ya, saya kasihkan malah tetapi kalau kundi orang tu dalam dia orang takkan ko. Kalau sini, baik nak tu pada warau dia. Aina aise, patau. Ya. Dengan ada kereta kami jadi kan dari lokos ni kali rumah untuk dibuat abang itu muda tanya ni tu. Bukan yang mesti dari dia kita tu lagi kan. Dia
sabi man kaya na lang kung ito panagawa ng pagkakati ay mag-isama ko pa ito ang sunalo at ang auto sa iba na panagawa mana dari ulang dari ang pangyayari na ay kung isama ko pa ito ang sunalo ay panagawa dari man kaya na lang at ang nalapit na itong ikari si Lauri Royame. Nên không thì nó phải kita bakal next year ni. Aku hujung ni terkait dengan apa kita bak. Aku lain macam. Aku hujung kan. Semesta dulu kan sendiri berdua dapat kita. Vlog saya mira. Demi jadi budak ni lagi. Party खेले हैं लाइए ये सुंदर यहाँ पे हले हैं kapal nungai Ay, jauh nungai berapa kapal Nungai, double nungai. ini sunu nungai dia ini makui kuji cik bayam dah kari kan kari ha मैम जुम जौरे वाबना लोरे हक्सांग नाबना लोरे कुइरबे मतुंग चोमबनिना नो मैम आई हुजी वानिंगे फमुंगदा अदो मैम वीडियो से नुंगाई बिरागदी आइगे वीडियो सिबु लाइक सब्सक्राइब एंड कमेंट तोब्रामो अदो शेयर सु तोब्रामो नुसिबिरदी वीडियो से साइड लेसनजरेगा मैम पुनः बाय बाय अदुगा आइगे वीडियो जेंबिबगी दमतसु थैंक यू